Chatliba tha asigi manungda popular government ama semlaktrabadi Manipur Legislative Assembly ki speaker bu leader oina Khallaga miyamgi Anouba Leingak ama Semnaba governor da claim Touragani haina kairao SKTV MLA Rameshwar na fongdokre wafam asi Thoubal district ki manung channa leiba tangjeng da yum sabada changba polam khudingmak fanglaba the solution haina mingthonba warehouse ama sangaba mari lenana mahakna fongdokhibani thoramadu ki khudong chaba lauraga paumi singna hangbu wahangi paukhum piraduna MLA Rameshwar na hai Chatliba tha asigi manungda miyamgi oiba Leingak ama semhaudrabadi party gi Oina awaba kaya mayokna rakpu yai loinana irang asina maram oiraga lanjenariba miyamsu hena wagani haujuk Manipur ge sanmitlon asi aduki matik fatre lamdam asi mapu pandabagi fibam amada lakpa haibadu oirabani Leingak ki sel leina lambi thong sembagi tender na chingba amata tawdana leiri maram aduna miyamgi Leingak ama lingduna mapu panba lamdam ama oihanba haibasi tangai fadaba ama oire karigumba miyamgi Leingak semlaroi hairaga Nauna Mikhal Taubana Achumba Oigani. Miyam Matam Sang na Wahalaga Thamba Hibasi Achumba Nate Haina Mahak na Makataki. Karigumba Chatliba tha asigi manungda miyamgi Leingak ama semlaktaba taragadi leiriba BJP ge MLA sing na kari firep laurokadage haina paumi sing na hangbu wahangi paukum piraduna MLA Rameshwar na makatana hai jingtam animakta leiriba BJP ge MLA sing gi marakta wakhalon manaba kaya ama yauri. Hairiba MLA sing asina hauzik Manipur Legislative Assembly ge Speaker bu leader oina Khallaga miyamgi Leingak ama semnaba governor da claim taunaba sem saraga leiri adubu tanja ama yenglaga leibani karigumba November tha asigi manungda Anouba Leingak ama semlaktaba tarabadi aroibu oina miyamgi Khallaga governor da Leingak semnaba claim tawani haina MLA Rameshwar na makatana fongdoraki thoramadu da Manipur Legislative Assembly ki Speaker TH Satyabrata amasung mayang Imphal SKTV MLA K Rovindrosu sarugyaki Kojitai moi central de laka saka siana bagi wairobi ai kola gana khalle ado laben tham semuk dagati aidi party je wa do male ruga maroin party wa nate hojilai riba IGP singe adagi maroina Manipur economy si am fem charge ana thu matam da saka siam de pham kana ga mapu je leite ba ayamba mayang sing na palam ni mai mapu mo khai de masam mapu dong na taw dam ni na iban lami thong hoji saka ga pisa leina tender me am taw ge kadam RDT gi da sei ani mu pisa je pa kullo ga le thabak taw do na praja sing ni phul mak da laga mayam bando ko mayam tabi ram ni jaga da ko adna sakasi mapu mudil hening thaisena koi semor hagana koi Anouba election tawraga ko praja bu hanbadi phatena khale makhulon mangna koi khara dilai seng seng na ba koi gi honorable speaker je koi leader oina Khallaga koi governor de claim to ga bi sem sa lai du kitang tanja amasum yeng lai bane valley am sing de lai sing pulla kanda ayamba speaker je koi leader ne na governor da haina sem sa ba koi chap cha ri di lai ra kari man November tha ji da taw ta ga di phoi goi potumadi aroi boina praja mayang Khallaga da amtang ni claim tawng gana bi sabjung ba phirab lai je ha da